clinic mafam ahum gi seba tawraga leijariba aibu KCPPW da haidi haijil laga haidi aibu drug ki karbar tawbani adi haidi kurta selaga tubi upaga koi khaga pa muslim gi haidi phizon setpa muslim singi phizon sesal laga mahak drug ki karbar tawba nupi lalonba amadi koki nupi bu meka puja upsal halaga upsal halaga puthok pusin tawi haiba aigon Iran sibire yamna lebak thibani CPPW jina aigi achumba aigi marik chumba haidi khudam chang evidence puthokpiu khudam changam chap chana puthokpiu igumba karigumba aina toromba taragadi na khoina piba dandi du ai adum ai yajagani accept oigani aduga miyam mamangda aibu haibadi na khoigi apamba da aibu kapa aibu hatpiu aibu matu ka hatpiu upagor su chingpiu ai aduna tra ai tona suicide tawjagi aina darkar bar tawba taramagadi aina koki nupi singu hijab upchalaga buhalamba taragadi haibadi buhalamba taragadi aibu isana adum ai suicide tawrogo su sijage mayam na piba dandi adum ai adum accept oijage ai gi ming pusam jiaul hak bayang phan bengun yang bi dagini ai physics yalamni physics yal haibadi mayam na low haibadi lana yam low nare haibadi physics yal haibasi kabira so haibani layeng ba haibani mai ba so haibani adu si sida yamna magi meaningful laikre files layeng ba khoi gi samna harakan physics yalamani ngasi khoina pangthok ka thing ngasi kari gino haimata kari gino haibadu ai haidi masa ta na pat oina ai haijarage ngasi dina tha ni hum gi mamangda adi tiger allies azizur gi masanupa ahan ang arifal asina ai khoi gi imagi mobile asi ahan bada hura laga haibdi google hura laga mobile dro yauba paisa ama khoisu google pay da khoi gi lokhoki matau kram na mahang hurali haina khanggun haiba kanta ai gi google pay da paisa si han bada khoina cyber crime da ai gi kaino tawi case ama tawi adu kamai tawno haiba kanta khoi mobile da yauba paisa sing asi su lokhokhre haina khangba dagi acd yamna laina phaba yaraba thabak ni haina khalaga khoina bank da khoi gi statement lam lokho krai da paisa si lokhokhibno karam pham lokhokhibno haina khoina lokhopa matamda mayang phan contract dagi bengalum da khara la aga khoi gi stationery amadagi haidi paisa si lokthok wera meming dueng matamda tiger allies azizur gi masa arifal hairi sina lokthok lami adu boi khoina mapam ma da haiba matamda haibadi makoi thajakhide soinan hoigi ni sisa nupana mobile surale mobile de yob google pay de paisa su lokthok haib matamda thajakhide adu thajadabana maram orga khoina kari na hai kari makoi gi camera ama khoi gi dukan mangdo onsalli si haibetang check to view haina haiba matamda check to matamda masa nupaduna huran ma koirami adu gi matungda haiba mobile su pithore or paisa su pithore adu matungda haiba khoi nupi masa mari asi lak laga paisa lupa sanga amuk huralami habi azizur gi tiger allies azizur gi masusing aduna lupa sanga amuk huralami lupa sanga adu soi khoina phara matung tawuno haina khoina sai ngang ma ga khara khoi thadokre adui matung da hai buji ki nupi mari singdugi manungda nupi amana amak sapon colgate khoi su huralam basi adu so amuk phara matung da adu soi khoina sai raga khubang no khorona khara gen tawra khoi amuk thadokre adu ga ngasi khoi gi haidi sigi tha sigi date 17 nungdin pung drama thoi baro amma swai sida habidi makhoine mimi chana drumi haina mimi lupa humfu gi leiraga khoi gi dukan dagi satkhre adu duga mimi ngasai loba mimi adu sunju chabada khoi gi konadre haiduna amuka makhoida lupa kunthra gi loge haina amuk la aga dukan dagi lupa kunthra gi mimi asi makhoi serang khawd imana makhoida noi loro haina loholami lohon ba du kai lupa kunthra gi mimi loge hairaga imana manung do kwa tapaga leibani kwa tapa leiba du da habidi lupa kunthra gi mimi adu loraga satlage haima matam da ngai khona khoi gi mimi adu lupa kunthra gi mande hen ma male haina check tawba matam da lupa humdra gi oiramba sida kari sayir han lamak su huran ban hoi mobile su huran ba paisa su huran ba asa posu kolge so ama som su huran ban khoi handakti ai shaurani hoi handakti club ta hidu ani namana pa du su hairani ai gi sa makoi bazar da lei ba ai gi sa ahum du su bazar da lei bu du su hidu leni haina haidi makoi da hairam mi sayir ngang la thadoki aduga makoi mimi adu sa re halaklaga numidang gi pung 3 nipal asida moi gi mama pa da kari hajali no khangde kari moi gi da lei ba nipa makoi pulap horak labi haidi ai khoi yung kai thugai du me haina adubu club mayam hore kari gi yung thugai do no haina horok batam da makoi na wari propaganda aran ba propaganda si club ta so hajan badu club na kamai to na haiba kanda ai khoi da pau pira makoi na pungkhai ma thai kai guma sida matam pirak tam taragadi yung kai loi thugai re naina club ta pungkhai ba thai hai adu club ki angang amna ai gi naw no pa da ai naw pa to masida hapta da lei ba ai gi naw pa to masida fall tawre matam da inaw pas na ngon da muk fall tawre ai ngon fall tawre itozur da azizur allies tiger sida ai na muk fall tawi bahang na club ki president oi banina aduda fall to badu da ai haibadi itozur sumain tawra khoi yung kai thugai dore hai khoi baba duna kari hai ngang mu khangde hai matam da kari mana hai ba ngang ba lerma ta ma phusi yai si na traga ma hakwa halan mi no maru koksi adu sorok ta chalan si simak hai jaki itozur na kari na paw hairaki hai matam da kari ai haksang ngai ta dun leire ai yana ba hai na rage hairaga ai khoi bu kham ai yana ba hai na rage hai na hai adu bu ai khoi na mahaki hai sidi irang amani mahaki wa du su ai khoi na kari suspect oi bana maram moiraga ai khoi tamna khoi imphal dagi mang phalo da kum thasi hai na khoi tam gari sa kum thak matam da ai khoi gi
wangoi yobu matamda akhoi yum thugaire haibasi khoi phone toraki adubu aina mayang fan police station mayang falgi khoi gi MLA da phone tawgi khoi yum thugaire nahang anta police da thathabiu ana phone tawba matamda mayang fangi khoi gi MLA sina kari aina osida hai khrabani kumona hai khrabani haina osida phone taw haina aingonda hai hairakami aina osida muk phone tawi kari akhoi yum thugaire aduna nahanga haibidi police khara thathabiu haina haiba matamda aina ayoda hai khrami moi kumu hai kumani haina khoi su mayang fan police station da yaujalaba matungda yaujalai khoi yum thugaire anta kitang thuna police thathabiu haina hai matamda makhoi delay tawraga pungkhai mo adum leire adui matungda makhoi mi ahum mari 407 da yauraga makhoi se khoi aiga tung thamang tha kuminara matung sida makhoi police adudi moi khongnang le hore kari akhoi ama matheng dai khoi changjan basi kari ke mi ne attack tor kholakpa amam to khotpa hairaga moi ujar tawraga le hore adubu ai su kumun hai moi police na kari nang he uraga he na haibadi chawthok pirang oira kani haina ingon da adubu aina kari ai di kum da biaro ai di isagi yumni aduna ai di kum ga ai kuma aga yum yaujan baga ai MLA dam phol tawi ai yum kungai kai le bhai na khoi police tha thau hai police kum hai matam da osida hai re adu huji phukum da khongang le hobani haina aina bawda bhai adu MLA sina bhai na video shooting tawraga tharo aduga aingon da tharo moina di thugai di hairi haibadi azur khoi gi kanguna ai thugai de yung kai thugai di hairi video shooting tawra tharo haina hai adui matung da aina video shooting hai khoi yung kai thugai di ba bo sei thugai ba msi aina yung kai thugai sing si aina video shooting tawre video shooting tawraga aina MLA da thare MLA so amak osida hai khrabani kaino kumu haina ana osida mak phol taw aina ayoda hai khrami haraga sai na ba ka amuk leira du makoina post ba khongsu khingki kari police kuma ibra kumak tabra khangde moina sai phajale haina so paute du yum masi kamai tawna haiba kana mamang da khoi gi kerosene hajal laga na petrol hajal laga diesel hajal laga mai tha durmen tawr madi mayam khamdok na hobadagi mai so amuk thau da bane haina aingon da pawdam mi aduga hadi kerosene hajal mudu khamdok petrol hajal ma khamdok mi sing adu gi fursing du pungso chot leira bi aina adu so MLA da aina video si aina tharammi adui matung akhoi khut karim da hande karim da akhoi gi sagai su se chauna leibni makhoi yum manga tu khakani marak se leib se adu akhoi di control am da leikai makhoi gi managanu haina akhoi khut amta akhoi baba so amadi aina phathe khut amta akhoi hande adui matung na club ta makhoi na sinare hai kari club na phanangai tawbiro haina club ta sinare haina ina ka sare club na akhoi da sinare ngasai di khoi da sinaram da bani adu ngasi akhoi da sinare haidi makhoi akhoi na pisar tawro ba yarabra ana aingon da hangi aina amuk khoi club ta aina pakhum pi kari na ngasai khoi na ngasai makhoina kari ngasai ahan badana club na haiba yadra hujik thugai ba loira kan da club ta sinere si kari thugai ro ai di hujik te ai di club na haiba loro ain gi chap chapa mateng ai lorani lemhori bising chu thugai ro haina club na kari makhoida haibdi ngasai khoi noina club na haiba yadabni na hujik na club ta sinere haiba se du yarak tren hoi lemhori bi khasu thugai ro na hairi haiba de gi kamai ton haiba noina hai ki dim hoina tak na khoi yum se chunju sabong khoi thugai re thugai raba matung da nonga laga June 18 tai June 18 ta basina maram oraga police akhoi gi inquiry akhoi gi yumgi thugai riba mam to bi kholi sing si kumak pasi makoi si theng akhoi phone tong nei am tong nei du pung ma ahum ma khai mari sumena kuma inquiry tau khra matung da akhoi makhoi FIR akhoi numidang du da hujiki yung thugai ban numidang sida amuk akhoi police station chali makhoi mathak tai khoi FIR ban biu ana haiba matam da kamai ton haiba kanda haibdi makhoi na hujik FIR lobe aro heng loge haina makhoi su nupim sa mari si babana molest torom me haina makhoi na propaganda torom mi ana makhoi akhoi da pawda mi policing na adubu policing na kani akhoi na taba kanda haibdi sahi hundrama thoi suraba ahal aduna matau karam na nupim sa mari da molest tawdum haibdi akhoi na saira thadok haiba akhoi paw tai adudagi kamai ton haiba kanda fare adudi na akhoi nongalaga moina women police station da akhoi gi babasi haidi sonda nupi mari da molest obrena case toramba women police station da na nupi amada molest toramba nupi ahum amna uraga thong thugai lok thokone haina moina machin thire akhoi su kamai tawna haiba kan han bai khoi case numit humni phosi khoi case katang akhoi tawi FIR pande makhoi osina lau hai matam da numit humni mari si lakta badegi makhoi FIR pale FIR akhoi gi su nupi haidi nupi police station da baba FIR pale panaraga akhoi asumba bisara ma leijarasani ana asumba bisara ma leijarasani na leiringai manung sida makhoina kari na tori haiba akhoi baba adugi manung sida akhoi baba kabdi women police station da moi akhoi baba si phabi yu kai do bi haiba da akhoi AB phange adui matung sigi sarak sida laineringai akhoi gi any organization na natraga any khungi mi amana akhoi bichar toroksani hana laitho ingai manung sida Haji Arafat na kari nakan nama khaki wa taraga mahak na kari nupi masada molest tawba adudagi nupi masada haibadi makhut masa sangba amam tawba khotpa adi machin makha thiba nupi masada aduna haibdi hujik phau women police station na action lokhot pide thuna lokhot pi wana Haji Arafat na magi APCM gi president Haji Arafat sina press statement tholakpan numidang sida
नुमिदांग सिदा इन हाजी अराफात इन फोल तवी ए करीनुने अंकल हाइबदी नहांग नकन नाम खकी वा तारगा करीगिनो नहांग प्रेस नो थोइबा से करीगिनो ना कोइना वहंग से हंगे अदुगा आई कोइ लाकनी नहांग नकन नाम खकी वा तारगा प्रेस नो थोइ से कोइ नुंगाइते अन हारगा कोइ हप्ता गोलापति दे कोइ चले अदु अखोइगी वफम सिसो अमुक थम्मे अदु हाजी अराफात नंगा साइ मखोइने पिरमिबा सिगा नखोइना हाइरि सिगादी यामना सो मेनी डिफरेंट खेनाबो ओइरे अदुनदी नोंगालगा सेंदोकपियोना हाइ मतम होइ सेंदोअगे अना हाइरगा हाइरगा नोंगालगा सुम हाक सेंदोक्तंगाइ कन्ना तौवे तौबदैदि को मयाम मैगै प्रेशर पीबदगी अखोइगी लिलोंगी अंजुमन की सेक्रेटरी हबीबुल्ला यावना करी ना महाक ना करी नकल अनि मक्की साइ अइना ngarang अइना हाइखरिबा अदु नकल मा नाम खकी वा तारगनी मखोइना हाइबदुगा निपारोंगी होजि सही 38 सुबा जलालुद्दीन सिगा हाइबा हाइदि सिगा अखोइ वासि खेतनरमे अना हाइबदगी वासि सेंदो मतुंगदा हाइबदी इखोइ बाबासी हाइदि कनाना करीना तक्चलिबनो खंगदे केसीपी पीडब्ल्यूजी सिना हाइबदी नत्तबली चतपा अंगांगदा मोलेस तौबा हाइबदी मोलेस तौबा हाइबनी पासी खुदक इखोइना फागनी इखोइ नत्रगा इखोइ गिनाक्ता संजरउ अना मखोइसु केसीपी पीडब्ल्यूजी सु मखोइसु नकन नाम खकी वा तारगा प्रेस नोट तौथोरबा मतुंगदा करी अइना हाइ कमा आई इखोइदी तुमिना इखोइदी असुम मा लाक्सरसनी हुजि हाइबदी कोर्टा इखोइगी हुजि वेल सथरी वेल ससे तांगनीदा इखोइगी कोर्टा का वेल सथरी अदुदुना असुम मा मराइना लाक्सरसे हाइना इखोइ तुमिना लेथोए कोर्टा तांगनीदा पुथो मतुंगदा सु इखोइ बाबागी मरालसी लेतबन मरम ओरगा अमका हलगा इखोइ एबी फंगबा मतुंगदा एबी फंगख्रे न मोइ खनबदगी करी कैसु मरी लेनदबा आइसी हाइबदी करी मता हाइबदी लंगांग लंजिन आइगा बाबाना मैंग फान लेबनी आइना इम्फान लेबनी क्लिनिक मफम अहुंगी सेवा तौरगा लेजरिबा आइबु केसीपी पीडब्ल्यू दा हाइदी हाइजल लगा आइबु ड्रग की कारबार तौबनी आदि हाइबदी कुर्ता सेलगा तुबी उपगा कोइ खागा मुस्लिम की हाइदी फिजोन सेटपा मुस्लिम सिंगी फिजोन सेसल लगा महक ड्रग की कारबार तौबा नुपी ललोनबा अमदी कोकी नुपीबु मेकअप पुजा उपचल हल्लगा पुथोक पुजिन तौवे हाइबा आइगोंद ईरान सिबिरे यामना लेबक थीबनी केसीपी पीडब्ल्यूजी ना आइगोंद सिलेक्ट मराल असी मसी आइगोंद खक्ता नते हाइदी मणिपुरदा सीएसओ सिंग अमदी ऑर्गेनाइजेशन सिंग दा आइना फोंगोक चनिंगी अदुदी करिनो हाइबा कांदा आइखोइ कुर्ता सेटपा खुदिंगमक्ता केसीपी पीडब्ल्यूजी ना अखोइदा बदनाम तौरिबसी आई खक्ति नते मणिपुरदा लेइबा मी खुदिंगमक मुस्लिम मैतै पंगल इसिलिनाव खुदिंगमक्ता बदनाम तौबनी अदुगा हाइबदी मणिपुरदा अखोइगी नुपी अंगा अखोइगी हिजाब उपगा नेकाब उपगा नत्रगा बुरखा उपगा अखोइगी चरिबा सिंगसिदसु महाकना हाइबदी कोकी नुपी बुरखा उफलगा नेका उफलगा पुथोक पुजिन तौरे हाइबसी अखोइगी मणिपुरदा मैतै पंगल लेइबा सिंगसु महाकना केसीपी पीडब्ल्यूजी दा इंसल पीडब्ल्यूजी ना फोंगोरगे वफम असे अखोइ हाइबदी मणिपुरदा ता खुंदामिनरी बाय अखोइगी मैतै पंगल इसिलिनाव अमदी मुस्लिम कम्युनिटी सिंगदा यामना सोको वफमनी सी हाइबा वफमसी मणिपुरदा लेइबा ऑर्गेनाइजेशन मणिपुरदा लेइबा अंजुमन मणिपुरदा लेइबा एमडब्ल्यू बु ओइरो मणिपुरदा लेइबा हाइबदी एनी ऑर्गेनाइजेशन जम मसी मरिक चुमना थिदोपियो हाइना हाइबदी आइगी दरखास्त तौजरी आइबु करम मफमदा हाइबदी ड्रग कारबार तौबनो करम एफआईआर लेइबनो आइबु करम मफमदा हाइबदी आइना लोकोकी नुपी सिंग हिजा उफलगा सिंग पुथोक पुसिन तौबनो हाइबसी मरिक चुमना थिदोपियो हाइना मीडिया की थोंगदा आइना नो लुक्सरी मयांगी सेवा तौरिबा क्लिनिक मयांगी सेवा तौरिबा आइगोंदबु बदनाम तौबिबसी आई थोइना नुंगाइजते करिगुंबा आइना तौरंबा तारगदी नखोइना पीबा दंदीदु आई अदुम आई याजगनी एक्सेप्ट ओइगनी अदुगा म्याम ममांगदा आइबु हाइबदी नखोइगी अपामबदा आइबु कापा आइबु हाटपियु आइबु मतु का हाटपियु उपगोरसु चिंबियु आई अदु नत्रगा आई तोना सुसाइड तौजगे आइना दर कारबार तौबा तारमगदी आइना कोकी नुपी सिंगु हिजाब उपचलगा पुहलंबा तारगदी हाइबदी पुहलंबा तारगदी आइबु इसाना अदुम आई सुसाइड तौरगसु सिजगे मयामना पीबा दंदी अदुम आई अदुम एक्सेप्ट ओइजगे मखोइगी तौसिनबा थोंसिंग असिसिना हाइबदी हौजिक हाइबदी मखोइना एनी ऑर्गेनाइजेशन दा मखोइना हाइदबा तारगसु मखोइना अचुंबा ओइबा तारगदी ngasi हाइबदी नुपी पुलिस स्टेशन वुमेन पुलिस स्टेशन दा तौरगा कोर्टा सथरि वेल असिनासु अदुम इनफ ओइरबनी ओक अमने अदुबु मखोइना करी लानबा मरम ओइरगा करी मखोइना कमै तौन हाइबा कांदा सिगी लाइन सिदा अखोइ सि सक्सेस ओइरोइना खनबदगी हाइबदी कोर्टा अमदी वुमेन पुलिस स्टेशन दा तौरिबा केस असि मखोइ सक्सेस ओइरोइना खनबदगी हाइबदी सोना कांदा मखोइना एनी अतोप अमदा थैदोअगा अंडरग्राउंड गी दा थैदो तौरि इसी यामना लेबक थीबनी अखोइगी मुस्लिम की मेका उपगी अदुदगी कुता सेटपगी करीमत अखोइगी लेइबा अतोप कम्युनिटी न खंगबा नते सिदगी हाइजल लगा अखोइ तौबनी केसीपी पीडब्ल्यूजी ना आइगे अचुंबा आइगी मरिक चुंबा हाइदी खुदम चंग एविडेंस पुथोकपियो खुदम चंगदम सब चाना पुथोकपियो हाइना आई नो लोकचरी अदुगी सिगी मनुंग सिदा एगर एलाइज अखोइगी अजिजुर असिना
Azizur asina kari mahakna nongma ngasi gi hata anihum gi mamang da Friday da nama somin ba matam da mahakna wada tormi kari sigi thodo asidi na khoina chawthon dare sidi ai khoi ani jiaul hak amadi Tiger Elias Azizur na loishan ga da thodo ni sidi ai sui soi dan lojelani haina mahakna ai khoi gi majita ma na wasak ami walai sang da wada tormi ahang hai kari ai anaba ma gi operation tawdori ai harba ai mahakna hai hospital adu di ai kau thokre hospital maming du di sigi hospital sida hospital sida laage ibani kha wari saraga loishan si haina mahakna hairami hoi phare loishan lasi ana aisu yai yara matungda haibadi kamai tong hai makhoi ngasai khoina mi tra check moi gi FR pali yum thugar amagi tamak FR pali be FR si moi manga am phakre moi trai thoi mo watli trai thoi wat pasi ngasi daina numit humni aina hujiki haiba tiger ka aiga thengna ba du numit humni gi mamang da aigi makhoi ga doi pha atai awat pa ga doi pha mo somon thabi onai na hairami mayang phan osida adu numituda haidi numituda numidang oram da haidi somon laklammi no somon lakko du numidang da aingon da tiger na folder kari ipai sani haina kibadu na hangna kari gino sumon lakhalisi aidi khangde kari ito jona numini ni humni sore neum da lairisi aidi si ma du ma da maingon da kaujalaga haina su ya pot haida buduna aidi na han ngasi din numi humni gi mamang da haibidi aina aidi sumon thabi una hairam du gi thari boram gani angang khoi chathok chasin da yamna kire aduna ke FR du hangalan ko natra kathalan ko hai FR di hangalan be abanate kathalan be abanate tobutu ai osida ai request tawjarage ai gi thabukti nate adu moi phabi ganu ai khoi yajanabam puraktor hai jarage na aina makhoi bu numi tu dai phan de pul hande osida ai phan request tawra hai jaki adui matungda aina adugi numidang da ito jor wasi kamai tong hai bujik so haina hosi ai tonda lao hai ai di paisa gi maram do ragadi ai khoi su yum kai khri adugi paisa mang khri adugi dukan gi posai mang thi bam de toi hai bi thugai ram bam torom ba adugi su ai khoi hai bi adu zum su thamasi na khoi gi su nupim cha gi hai di keno sim su thamasi ani si tere mari ohensi paisa piro hai bi ai di rupa 10 su mongon da piroi kari gi khoi baba den lande adu to irup na hansi na ta khoi pangan gi holi quran si ai khoi gi pain hansi hai matam hoi ki ga loina sele kari gi nupim cha si nu ki ga loina sele aduna ai soina hai ki ofam si tham ki phare adu ai heng na ayuk phol tora agi har ga phol si tham na ki ayuk si phol aina to matam dai to jol ai khoi gi su mang ki ba toi ki ba amam sing si se siga na khoi gi jet mang ki ba to ki bang khu si ani si tere mere ohela ga yajan dar si hai matam da ai badi mahang na heri kari khoi gi mi manga pha ba da bel da sat pa da lupa lising manga lising yang khai ai gi sila tham bani adu hujik lupa lising tere khak ngai len hak paisa ki tor san jan bi una ngon da hai matam da aina kari paisa se lupa tara han la soi han loi kari kamai tong hai kan si di khoi ba na lan de tere mere ani so hen si adu ri yana se da yana ba ngamoi ana aina mo khoi da hai adu kari si se yajan dar matung dan hang na lena dena tong na si pu na si paisa agreement lam tor lupa la am pu gira ni pu gira hum pu gira isnau aina ati gur dei su isnau ina pa ti gur dei su ina yamba isi wa za dei su hai ga aina puhan ge adu nang sahi mi sin na gira ni sin na gira adu min tor agreement lam to si jan na hai matam da as si di moina yadre haina ai di ai su party da salani ana hai ga ma na kaino si tham ki bani hai badi phol si tham ki bani adu kamai tong hai ba kan da hai badi aina hai janing si hai badi ai ke hai ba han jan su hai sakre KCP PWG da ai ngon da sira ibe irala si langlang lanjin chumna puthok pi evidence with evidence